Hauzik lamdam asida oiriba phibam asi yengduna leibagi mahut ama toina punsinduna democratic oiba khongjang kaya sangsinduna lamdam asi kannaba hotnaminabagi tangai Phadaba leire haina All Manipur United Clubs Organization Amuco gi president Sorokhaibam Sanjoina phongdorakli wafam asi ngasi Kaching district ki manung channa hyanglam wobagai lamkhai bazar da pangthokhiba myamgi oiba mifam amada mahakna phongdokhibani mifam adu Amuco amoba kohar MSF amadi poirei leimarol gi mityeng makada kaduko sedo card amadi Latuko na sinduna pangthokibani Maikei ahum dagi lakpa miyamna hyanglam wobagai lamkhai bazar da pullaba matungda mafam aduda miyam yoiba mifam adu pangthokibani mifam aduda saruk yakiba singna su amasung nansu kuki group singna micha miyam hatpa amadi yum kai kaya mai thariba si khudakta lephangadabani Tronglawbigi mi hata chenaba sing phaduna chairak piyu TM kasom khulda nomai kapsinduna micham ani hat ki baduda chenaba sing phaduna chairak piyu Kamjong district ki phajin ki ba kunja sing khudakta thadu o haibe yauna tongan ba placard kya su sizinaki Mifam aduga mari lainana mahakna hai Manipur miyam gi mathakta chatharakli ba myot minai sing asigi mayokta aikoi ama toina lepminnabagi tangai Phadaba adu ngasi dilaklei Miyamna ama toina khongpham chetna lepminnarabadi miyamna soidana mai pakani khunai amada radical change ama purake hairabadi ahongba ama puraknaba honabagi tangai Phadaba lei lamdam asi lanban ama oina thamlaga lamdam asigi resource kaya lauthokhinaba honarakliba silaibak thibani iraga sina maram oiraga ngasidi lamdam asigi section khudingmakta sothaba haibadu oire Manipur di Nath Chatnabi Sanakonaba amadi jagoi isai yauna hiram khudingmakta yamna ina khunba ingna tapna hingjaba panba lamdam amani adubu ngasidi irang asina maram oiraga masagi maramda myoi lising humpu hena lanjena hale myoi kayagi mayuma kai maina tumna thadok pikre amadi myoi kaya khangu thakta punsi manghankhre lana sina maram oiraga status se India gi khwaidagi sotharaba economy singi manungda ama ohelle Irang asina status da sohaliba singasi hangana bawkhonabada chahi nifudagi yankhai fawbadi changkhigani Maramaduna ngasidi lamdam asigi mipung khudikmakna amata oina punsinduna lamdam asi kannaba amata oina hotnaminarasi haina su mahangna makatana phongdokhi ngasi khoi Manipur issue ase PTV worldwide ore Al Jazeera BBC CN India ki news channels kya da North East ki channel kya da aduna makoina ngasi pawda loisange haina loisandribase 2029 manungda Manipur da lairibasing insurgency problem loisin gani harise mapung oina miyam praja singje harket to ke abneba insurgency ki mamingda misam praja ka magi sumak na mangoda fain ko da kya har khage noi sasna ba pis thamlaga adugulone ek jesa pi ek kasa ka pisan na gani aduga madu senaba singda security singa aduna promotion pi gini si anu nate aduna hojik 2029 bagi manungda Manipur miyam ha nabo 2023 ki anuba lalonga changsela laga 2029 chatha gani hairliba sina marum oisala abnina Manipuri miyam sing Manipuri kanbnatu phailei roi marum aduna movement yobang ngamba isina kudimak jumda lebagi mota movement yorga India government ki matata democratic oba parliamentary oba international law na yabong da movement torga Manipur je convener si haiba pam je